ꯑꯈꯪꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯣꯅꯣꯃꯤꯛ ꯈꯨꯔꯝꯖꯔꯤ ꯉꯁꯤꯗꯤ ꯍꯩ ꯔꯥꯒꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯍꯩꯁꯦ ꯈꯔꯗꯤ ꯁꯨꯔꯦ ꯑꯗꯣ ꯋꯥꯠꯄꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯁꯤꯒꯤ ꯑꯐꯪꯕ ꯑꯩꯅ ꯐꯪꯕꯉꯩꯁꯦ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯊꯨꯝꯃꯦ ꯃꯩ ꯆꯠꯂꯦ ꯍꯥꯎꯋꯤ ꯈꯪꯅ ꯍꯥꯎꯋꯤꯕ ꯁꯤꯗꯤ ꯁꯤꯒꯤꯅ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯁꯤꯒ ꯁꯤꯒꯤ ꯀꯤꯋꯤꯁꯤꯒꯀꯣ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯆꯥꯗꯣꯏꯁꯦ ꯃꯁꯛꯁꯤꯗ ꯐꯖꯩ ꯄꯤꯡ ꯃꯆꯨꯁꯨ ꯂꯩ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯋꯥꯏꯠ ꯑꯣꯏꯅ ꯐꯪꯉꯦ ꯈꯨꯍꯥꯎꯁꯤꯒ ꯁꯤꯗ ꯑꯃ ꯂꯣꯏ ꯇꯨꯈ꯭ꯔꯦ ꯁꯤꯜꯂꯦ ꯁꯤꯅ ꯈꯔ ꯐꯖꯩ ꯃꯆꯨꯁꯦ ꯑꯁ ꯃꯀꯨꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯍꯩꯅꯕꯨ ꯍꯦꯟꯅ ꯄꯨꯛ ꯆꯔ ꯊꯜꯂꯦ 힘도 고고야 되냐 얘가 맛있지 고고야 안 되지
ꯆꯔꯣꯡꯁꯤꯗꯤ ꯏꯃꯩ 그저 달리지. 방금 드시는데 싹 싸우네 해놓고 꼬우면 민실이 좀 라인을 콕 보네. 실내고 있기 위해 맛이 꽉 nga khai cái nó to ra rồi 밑에 좋네. ngọt sống ngon gì nè.
Last. ꯉꯁꯤꯒꯤ ꯐꯩꯉꯩꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯣ ꯄꯨꯛꯇꯤ ꯐꯖꯅ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯆꯥꯛ ꯆꯥꯕꯗꯒꯤ ꯍꯩ ꯆꯥꯕꯅꯤꯅ ꯋꯥꯏ ꯃꯍꯤ ꯉꯥꯛꯇꯅꯤꯀꯣ ꯄꯤꯛ ꯊꯜꯂꯦ ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ